Malemgi masak naiba lusingba kaya yauna G-20 summit ngasi New Delhi gi Pragati Medan da leiba Bharat Mandapam da Prime Minister Narendra Modi na sir logduna hodokre ngasi dagi hayeng fawba nomini ni sumna sathagada G-20 summit adu ngasi ayupung 10 rom taba adwaida hodoki summit asida sarug yaba lakiba United States of America gi President Joe Biden, UK gi Prime Minister Rishi Sunak, Japan gi Prime Minister Fumio Kishida, Australia gi Prime Minister Anthony Albanese amadi United Nations gi General Secretary Antonio Guterres yauna malemgi masak Balusing Basing adu Prime Minister Narendra Modi na taramna okay. Shamid adugi ahanva session da one art hive hiramda aduga anishuva session dana one family hive hiramda Bharat Mandapamgi Shamid hall da session pangthoke. Shamid aduga mari lena Prime Minister Narendra Modi na hai malem asi imung amatani hive asida set na thazaduna India gi mipum kudimak one art hive wakalon asida amaga aset pamari thamnare wakalon asina mang thaduna India na lifestyle for environment mission asi hodopane. Climate security ki principle asi set na thagona duna India na COP26 the Green Grids Initiative One Sun One World One Grid asi hodokre large scale solar revolution ki hiramda India su khongjang yangna sangsidi. Green hydrogen production gi matangda National Green Hydrogen Mission hodokre India gi thagi mission Chandrayaan mai pakna pangthokpa ngamkre mission asidagi phanglakpa data sing asida mioiba kunai da sauna kanaba ama pirakani asigumba wakalon asida yumfam oiduna G-20 satellite mission for environment and climate observation launch tawna ba thorang lokat minase mission asidagi phanglakpa ainga sagi data sing asi malem gi leibak singda phangan ba yagani G-20 gi leibak sing asigumba khongthang asida sarugyaminasi haina Prime Minister na phongtoki